Hai ma'am bung tu aham kita kurumjari. Do ma'am video je hau dringai da. Kanam hai je ga video je fully yang bio aduga subscribe su jin tau bio. Marum pang sing du so khara share tau bio. Ai ngasi video je na kaino ne koi gi andro gi arang ba ari nau sinaba gi ani suba part oi ne ko ani suba aroi pa part hai tare. Video je ina ngi share mo jo ngamdre ko adugi mayam yengminar se do sigi video ji yengdringai da part 1 do dan yengbio ko maramde phajana mamutana khangna ba koi arang buji karino kamai tawuno habido ai part 1 da dugi details do phajana haijabne ko adu sida jo imate kharabde dum hairake ko arang base karino to kamai tawuno habido koi gi arang ba biji samlatna hairage adu phajana khangna ba ai sigi video ji hek mamang do adum ti yengbio ko the video di sang ani ko si video je adum khara di sang ani adu loina yengbio gyan ta na ba sing de video kai ta ne ko koi arang je te ju na te koi gi andro khulji oina ani sorat phiroi luhungba thobu matam da arang pham ga haina do adu koi andro de arang ba hai adu gi adu da thawak tawba arang ba do adu du ne ko sigi khanba gi koi andro gi oina de koi andro khul gi oina de paisa gi nek te ba ko koi khul masagi leje je koi gi ani imung amada nupa macha ji sahi taraga tare trai pa nek sura ga de maji arang bana traga pujari na khan doi ne ko dusi asi khallaga maji oiba habidi arang oiba gi ari nau sina ga ji sahi ahum leira khalle ko aduga sahi koi gi arang ji na hana dagi oiraga leirama ba oiba sina sahi nifu 35 plus nifu sa yora kan da mai tok khani ba tok hai bi mai matam yo koi potha ba adum ma tok khara matunga adum anoguna adum silla koi tare ai ju khan gre ko arang je sahi taruk ki mamang khan gre koi ju mayai da lei hai tare tok to budi yang wat li ko ide adu koi gi makha da jo bs ani ahum hena lei gre ko adu koi mathak jo bs ani ahum hena lei ri samai tawe adu si khan ba ji compulsory ne khul gi oina adu koi na arang ba ma oina migi luhong boy sora oro chatpada paisa lupa am bolo roi khoi gi site gi lo roi he betare khoi mantik na ba leite bo do yumbu na sum khoi gi wabi bidu khang boina eni pirak pa paisa he bide lupa tara oigera kudno gera yangkhai oigera cham oigera yumbu na pirak pa do adu khakta nai tawe do samana na pujari gi so tawe bo ko imung am do nupa ni le ga de pujari ma rang ba ma nupa ma sa ni le ga de compulsory khan do ne ba ani je khan da ba ya de khan da ba ya yadabasi khandaba leiba ji khogi disable gum boiba adugum do de khande ko maram de khul gi sewa to da on da awa bo ge do ne na ba adugi ne adu se ani ai sigi maram de phajana mamang video da hap chagram ne ko do ni sum si ma ji sado ngang la de video ji yam sang ani ba aduna mayam mai video ji hawrage ngasina ko gi arang ba nan chamin na do de 13 le hawra 15 hongne ko adu ai ji video bu de khar late hoye ko ai video ji siambaji sangre tare thaba ma chatpa khotpa tawge adama video ji dum hojuna tawrage ngasi gi video ji na khoi arang ba yam arang ma mam sing samin na gi video ne go isai sakpa di samin na ba singju samin na ba di khoi ningol ma cha hai tare khoi andro khuli ningol ma cha sing loi invite tawe ko moi su lak te ne duga khoi gi yam arang sing arang ba potha ki ga do sing gi itei ma sing adigi ima sing hai tare moi su lak te ne go sida do kamai tawno do yengminar se ma video se haujara ge do sigi mawangi video di compulsory yengbio gyan ta na ba do mayam video ji share ju tawbio sum khara share tawbio ibo singju hawbra hawe ya am hawre wayu di thak tabra wayu su thae singju chare yam hawre Yambasing say hojage ai anova suki andro ge arang ba ari nau sin na ba gi thorom je kamai tawi ge nungai di haidi for example singju smaina ga yamna su base ga han do ubine do atoppa rituals smaina da uba firo na ko nga na sela smaina yam khudai yam sela da use am da use dri nga sin han bani dni yam ngai ji nungai hai tare aduga
ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯏꯅꯥꯎꯁꯤꯡꯅ ꯐꯖꯅ ꯀꯩꯅꯣ ꯈꯨꯟꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯊꯦꯜ ꯁꯤꯡꯖꯨ ꯃꯊꯦꯜ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗ ꯍꯥꯏꯕꯤꯌꯣ ꯃꯊꯦꯜꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯟꯅꯔꯕ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ ꯍꯥꯎꯇꯕ꯭ꯔꯣ 하오데 사비야. 와유대 sini sumaina hapte je sinju hapaje sige khangla jida si sinju ji thumuk ta hapi jing sina koi ge mayam de yen na ne si jing sinju hawro 하이나 하우거니 sida leije koi ngasi arang ba chaminaba numit ki wayune si mafam yore ngasi de yum manung da tawdre mapan da oina sida community holam leye sida tawre ngasi de mi yamgani go sida leije koi ngasi arang ba chaminaba numit ki wayune si bidik ka sauri ngo ki tongji ji da loi thada doine go si loi sijina doine mayam ji yambani go si wayu ji de koi androgi maru oiba thabak thorom da hakta tawe ba go si je delhi gi nuti gi phangba bo na te morok mong ka ne singju gi si jo sina hawai phutpasi hawai phutpa singju gi hawai phutsi yam phutsi nate ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯛꯂꯣꯡ ꯍꯥꯏꯇꯥꯔꯦ ꯐꯧꯌꯦꯅꯤꯡꯉꯥꯏꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯁꯣꯝꯗꯁꯨ ꯂꯩꯔꯤꯗ꯭ꯔꯥ ꯃꯈꯥꯔꯣꯝꯗꯁꯨ ꯃꯈꯥꯔꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯤ si hawaiꯁꯤꯅ ꯍꯌꯤꯡ ꯇꯣꯡꯗꯅꯕꯅꯦ ꯀꯣ ꯁꯤ ꯎꯞꯄꯤꯁꯤꯅ ꯁꯤꯅ ꯍꯌꯤꯡ ꯇꯣꯡꯗꯅꯕ ꯁꯤꯅ ꯐꯨꯠꯇꯣꯛꯑꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯁꯦꯡꯕꯅꯦ ꯏꯟꯁꯤꯁꯨ ꯁꯣꯝꯗꯅ ꯀꯩꯅꯣꯒꯤ ꯂꯩꯔꯤ ꯁꯤꯡꯖꯨꯒꯤ ꯂꯩꯔꯤ ꯁꯤ ꯁꯤꯡꯖꯨ ꯃꯆꯜꯁꯤ ꯂꯩꯔꯦ ꯁꯤꯗ ꯄꯤꯔꯨꯛ ꯑꯗꯒꯤ ꯀꯣꯡꯄ꯭ꯔꯦꯠ ꯅꯣꯡꯄ꯭ꯔꯦꯠ ꯇꯣꯡꯅꯤꯡꯀꯣꯛ ꯃꯆꯜ ꯂꯣꯏ ꯁꯨꯔꯦ ꯁꯤꯒꯤ ꯃꯅꯥ ꯁꯤ ꯂꯐꯨꯔꯥ ꯁꯤ ꯂꯩꯔꯦꯀꯣ ꯁꯦ ꯂꯐꯨꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯊꯧꯗꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯄ ꯂꯥꯡꯉꯛꯄꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯄꯨꯈꯠꯅꯔꯛꯄꯗꯨꯅꯦ ꯁꯤꯅ ꯃꯥꯏ ꯃꯆꯤꯟ ꯇꯥꯕꯒꯤ ꯑꯗꯨꯒ ꯁꯤꯅ ꯁꯤꯅ ꯁꯤꯡꯖꯨ ꯌꯦꯟꯅꯕ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯍꯥꯞꯄꯒ ꯌꯦꯟꯅꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯄꯨꯈꯠꯂꯛꯄꯗꯣ ꯁꯤꯅ ꯋꯥꯌꯨꯒꯤ ꯀꯣꯛꯂꯧ ꯂꯩꯔꯦ ꯁꯤꯗ ꯁꯦꯝꯃꯤꯕꯁꯤꯅ ꯍꯣꯔꯦꯟ ꯁꯤꯡꯖꯨꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯋꯥꯏꯁꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯤꯀꯣ ꯁꯤꯗꯁꯨ ꯌꯥꯝꯕꯅꯦ ꯐꯖꯅ ꯁꯤꯡꯖꯨꯒꯤ Hi, Miss. Miss not really madam. Madam. Sigi yumji koigi arang bagi ipa saklaba haidar purel do mai mayum ne ba. Do sigi yumji hek nakan da ne ma taw biji. Swai da. Community holam lei ba go adu doi puthok le ngasi de. Nang gi de manung da taw ne ba. Mi do yam yam da ba ngasi de. Aroi ba ne mi ne du chami na ba nu soi ba adu gi. Sida lai na koigi ipa purel lai da. ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯆꯛꯄ ꯃꯩꯇꯩ ꯑꯔꯤꯕꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯑꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯥꯡꯕꯒꯤ ꯄꯨꯖꯥꯔꯤꯒꯤ ꯇꯣꯛꯄ ꯂꯧꯈꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯤ ꯆꯠꯅꯔꯝꯃꯦ ꯍꯥ ꯍꯥꯏꯅ ꯍꯧꯒꯅꯤ ꯑꯗꯒꯤ ꯇꯦ ꯍꯥꯏꯅ ꯂꯣꯏꯒꯅꯤ ꯏꯁꯩ ꯁꯛꯄꯗ ꯃꯇꯣꯟ ꯇꯥꯕꯁꯤꯗ ꯇꯦ ꯍꯥꯏꯅ ꯂꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯆꯥꯃꯤꯟꯅꯕꯁꯦ ꯁꯤꯗ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯑꯦꯕꯀꯣ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏ ꯏꯄꯥ ꯁꯛꯂꯕ ꯄꯨꯔꯦꯜ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯔꯛꯄ ꯑꯩꯈꯣꯏ ꯆꯥꯛꯄ ꯑꯟꯗ꯭ꯔꯣꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯨꯖꯥꯔꯤ ꯈꯟꯕ ꯑꯗꯒꯤ ꯑꯔꯥꯡꯕ ꯈꯟꯕ ꯄꯨꯖꯥꯔꯤ ꯈꯟꯕ
ꯈꯪꯒꯠꯄ ꯅꯠꯇ꯭ꯔꯒ ꯇꯣꯛꯄꯗ ꯏꯁꯩ ꯁꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯁꯩ ꯍꯧꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯍꯧꯅꯤꯡꯉꯦꯅ ꯄꯨꯡꯍꯧꯗ ꯍꯧꯕ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯍꯦꯛ ꯁꯛꯅꯤꯡꯉꯦꯅ ꯆꯪꯉꯒ ꯄꯨꯡꯍꯧꯗ ꯁꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥ ꯍꯥꯏꯅ ꯍꯩꯒꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯄꯨꯔꯦꯜꯅ ꯑꯗꯨꯒ ꯏꯁꯩ ꯂꯣꯏꯕꯗꯨꯅ ꯇꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯑꯗꯨ ꯀꯃꯥꯏꯅ ꯁꯛꯄ ꯈꯣꯠꯄꯗꯣ ꯑꯗꯨꯁꯨ ꯑꯩ ꯐꯖꯅ ꯎꯠꯂꯛꯀꯦꯀꯣ ꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯒꯨꯡꯁꯦ ꯃꯥꯒꯤ ꯃꯊꯧꯁꯦ ꯃꯥꯁꯦ ꯄꯥꯍꯣꯜꯂꯣꯏꯅꯦ ꯄꯥꯍꯣꯜꯂꯣꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯁꯤꯟꯐꯝ ꯑꯃꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯍꯣꯜꯂꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯔꯥꯡꯕꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯥꯎ ꯆꯦꯟꯕ ꯑꯗꯒꯤ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯒꯨꯝꯕ ꯄꯤꯕ ꯈꯣꯠꯄꯁꯦ ꯃꯣꯏꯅ ꯇꯧꯋꯦꯕꯀꯣ ꯁꯤ ꯃꯐꯝꯁꯤꯗꯅꯦ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯄꯥꯈꯣꯜꯂꯣꯏ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯁꯤꯒꯤ ꯏꯌꯥꯝꯕ ꯑꯅꯧꯕ ꯂꯧꯈꯠꯂꯛꯄ ꯁꯤ ꯃꯌꯥꯏꯗ ꯏꯔꯣꯏ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯊꯧꯒꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯃꯤꯅ ꯃꯣꯛ ꯁꯥꯕꯩ ꯃꯤꯠ ꯅꯥ ꯄꯥ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯅꯍꯥꯟꯒꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯈꯤꯕꯗꯨꯅꯦ ꯇꯧꯒꯦ ꯍꯥꯏꯅ ꯑꯣꯖꯥ ꯅꯌꯥ ꯂꯩꯔꯦ ꯂꯦꯛꯁ ꯑꯁ ꯇꯧꯔꯤꯁꯦ ꯇꯦꯁ ꯑꯣꯐ ꯑꯟꯗ꯭ꯔꯣꯒꯤ ꯀꯩꯅꯣꯗꯨꯅꯦ ꯃꯦꯅꯦꯖꯔꯗꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯩꯅꯣ ꯂꯩꯔꯦ ꯃꯨꯍꯤꯟꯗ꯭ꯔꯣ ꯂꯩꯔꯦ ꯁꯤꯗ ꯃꯥꯏꯛꯇ ꯂꯥꯎꯔꯤꯕꯁꯤꯡꯁꯤ ꯃꯥꯒꯤ ꯃꯁꯤꯟ ꯇꯥꯕ ꯑꯗꯒꯤ ꯃꯥꯒꯤ ꯍꯣꯔꯦꯟ ꯇꯧꯒꯗꯧꯕ ꯁꯤꯡꯖꯨ ꯌꯦꯟꯕ ꯑꯗꯒꯤ ꯌꯨ ꯌꯦꯟꯕ ꯀꯩꯀꯩꯗꯣ ꯂꯣꯏꯅ ꯁꯤꯗ ꯂꯥꯎꯔꯛꯏꯁꯦ ꯁꯤ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯆꯥꯂꯨꯛ ꯊꯤꯟꯒꯗꯕ ꯏꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯂꯤꯁ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤꯒꯤ ꯁꯪꯂꯦꯟ ꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯒꯗꯧꯔꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯁꯩ ꯁꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯥꯡꯕꯁꯤꯡ ꯑꯅꯧꯕ ꯂꯧꯈꯠꯂꯛꯄ ꯑꯗꯨꯒꯤ ꯏꯌꯥꯝꯕ ꯑꯔꯥꯡꯕ ꯇꯣꯛꯈꯤꯒꯗꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒ ꯁꯛꯇꯣꯏꯁꯤꯀꯣ ꯏꯁꯩ ꯁꯛꯍꯧꯗꯕꯁꯤꯡꯗꯣ ꯁꯛꯇꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯏꯁꯩ ꯁꯨꯛꯁꯛ ꯁꯛꯇꯅ ꯇꯣꯛꯄ ꯌꯥꯗꯦ ꯁꯤꯒꯤ ꯏꯁꯩ ꯁꯛꯐꯝꯁꯤꯗ ꯐꯝꯃꯒ ꯏꯁꯩ ꯑꯃꯐꯥꯎ ꯁꯛꯇꯅ ꯃꯥꯁꯤ ꯑꯔꯥꯡꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗꯒꯤ ꯄꯣꯊꯥꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯊꯧꯔꯝ ꯍꯧꯗꯧꯔꯦ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯀꯥꯅꯔꯛꯂꯦ ꯁꯪꯂꯦꯟꯗ ꯁꯤꯅ ꯑꯩꯈꯣই ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯏꯌꯥꯝꯕꯁꯤꯡ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯥꯡꯕꯁꯤꯡ ꯉꯥꯛꯇꯅꯦꯕ ꯇꯣꯛꯀꯗꯧꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯄꯨꯒꯗꯧꯕꯁꯨ ꯌꯥꯎꯔꯦ ꯄꯣꯠꯇꯣꯛꯄ ꯍꯥꯏꯗꯤ ꯑꯔꯥꯡꯕꯒꯤ ꯁꯤꯟꯐꯝꯗꯒꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯕꯒꯤ ꯄꯣꯊꯥꯔꯗꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯗꯣꯏꯅꯦꯕ ꯁꯤ ꯊꯧꯔꯝꯁꯤꯅ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯐꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯄꯨꯔꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯣꯔꯥꯁꯤꯅ ꯏꯁꯩ ꯁꯛꯄꯗ ꯐꯝꯅꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯐꯤꯕꯨꯟ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯂꯝꯍꯦꯟꯕꯒꯨꯝꯕ ꯑꯗꯒꯤ ꯁꯨꯝ ꯂꯩꯗꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯡꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯒꯤ ꯐꯛ ꯇꯥꯔꯤꯁꯤꯅ ꯀꯩꯅꯣꯅꯦ ꯅꯤꯡꯉꯣꯜꯖꯥ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜꯁꯤꯡ ꯂꯥꯛꯑꯒ ꯐꯝꯅꯕꯅꯦ ꯃꯣꯏ ꯌꯧꯔꯛꯇ꯭ꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯂꯩ ꯂꯥꯡꯕ ꯑꯗꯒꯤ ꯀ꯭ꯋꯥ ꯂꯥꯡꯕ ꯀꯟꯅ ꯇꯧꯔꯤ ꯁꯤ ꯂꯣꯏꯔꯒ ꯏꯁꯩ ꯍꯧꯔꯅꯤꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤ ꯏꯁꯩ ꯁꯛꯇꯅ ꯑꯔꯥꯡꯕ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯇꯣꯛꯄ ꯌꯥꯗꯦꯕ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯐꯝꯃꯒ ꯏꯁꯩ ꯁꯛꯀꯗꯧꯅꯦꯕ
상례 산대생 친구들 나밖에 없었는데 sida ꯐꯝꯃꯤꯕꯁꯤꯡꯁꯤꯅ ꯑꯅꯝꯕꯅ ꯑꯅꯧꯕ ꯂꯧꯈꯠꯄ ꯉꯥꯛꯇꯅꯦꯕꯀꯣ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯄꯅꯝ ꯅꯤꯡꯊꯧꯕꯨ ꯊꯃꯣꯏꯅꯨꯡꯒ ꯆꯦꯠꯅ ꯁꯒꯣꯜ ꯍꯣꯠꯆꯔꯒ ꯑꯔꯥꯡꯕ ꯉꯥꯛꯇꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯆꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯏꯁꯩ ꯁꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯃꯤꯡꯁꯤ P.S. ꯔꯕꯤꯆꯟꯗ꯭ꯔ ꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯁꯤ ꯏꯁꯩ ꯁꯛꯐꯝ ꯁꯣꯝꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯍꯧꯗꯣꯔꯦ ꯑꯍꯥꯟꯕ ꯑꯗꯣ ꯏꯁꯩ ꯁꯛꯄꯁꯦ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯁꯛꯄ ꯌꯥꯗꯦꯕꯀꯣ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯒ ꯁꯛꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯩꯅꯣꯗꯤ ꯁꯤꯗꯣꯏꯅꯦ ꯈꯧꯔꯤꯗ ꯁꯤꯖꯤꯟꯗꯣꯏꯅꯦ ꯁꯛꯄ ꯍꯧꯗꯣꯔꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯌꯥꯝꯕ ꯊꯋꯥꯏ ꯄꯥꯕꯅ ꯁꯤꯟꯕꯤꯗꯨꯅ ꯃꯐꯝ ꯁꯣꯝꯗ ꯑꯔꯥꯡꯕꯒꯤ ꯁꯪꯂꯦꯟ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯁꯩ ꯁꯛꯀꯗꯧꯔꯤꯕꯁꯤꯡꯁꯤ ꯁꯤꯡꯒꯔ ꯑꯝꯇ ꯅꯠꯆꯗꯦ ꯍꯥꯟꯅ ꯇꯝꯃꯒ ꯏꯁꯩ ꯁꯛꯅꯕꯅ ꯔꯦꯗꯤꯗ ꯂꯩꯕ ꯑꯝꯇ ꯅꯠꯆꯗꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯂꯧꯊꯣꯛꯑꯒ ꯔꯤꯑꯞꯂꯣꯗ ꯇꯧꯔꯒ ꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯅꯣꯛꯅꯕꯤꯕ ꯑꯝꯇ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯇꯧꯗꯕ ꯌꯥꯗꯕꯗꯨ ꯇꯧꯖꯕ ꯈꯛꯇꯅꯤ ꯏꯁꯩ ꯍꯧꯕꯗꯁꯨ ꯍꯧꯅꯤꯡꯉꯦꯅ ꯍꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ ꯋꯥꯍꯩ ꯑꯃ ꯍꯩꯒꯅꯦꯕ ꯍꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯟꯅ ꯍꯧꯗꯣꯏꯅꯤ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯅ ꯇꯦ ꯏꯌꯥꯝꯕꯁꯤꯡ ꯏꯁꯩ ꯍꯧꯖꯒꯦ ꯑꯩ ꯑꯅꯧꯕ ꯆꯨꯒꯤ ꯑꯅꯧꯕ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯐꯨꯜꯗꯤ ꯍꯥꯞꯆꯔꯔꯣꯏ ꯃꯇꯦꯛ ꯃꯇꯦꯛ ꯈꯛꯇ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯩ ꯁꯛꯄꯁꯤ ꯂꯣꯏꯔꯒ ꯍꯦꯛꯇ ꯐꯨꯛꯂꯥꯎ ꯍꯧꯒꯠꯂꯒ ꯑꯩ ꯊꯣꯔꯛꯄ ꯌꯥꯗꯦꯕꯀꯣ ꯃꯊꯪ ꯏꯁꯩ ꯁꯛꯀꯗꯧꯕꯗꯨ ꯆꯪꯉꯛꯑꯒ ꯐꯖꯅ ꯈꯨꯔꯨꯝꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯏꯁꯩ ꯍꯥꯟꯅ ꯁꯛꯑꯝꯕ ꯃꯤꯁꯦ ꯏꯌꯥꯝꯕ ꯔꯤꯆꯟꯂꯣꯏ ꯑꯣꯏꯒꯗꯕ ꯏꯌꯥꯝꯕꯁꯤꯡ ꯌꯨ ꯊꯥꯐꯝ ꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕꯁꯨ ꯈꯪꯍꯟꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯩꯁ ꯀꯣꯄꯦꯟꯗ꯭ꯔꯣ ꯋꯥꯏ ꯚꯨꯒꯦꯁꯣꯔ ꯑꯦꯜ ꯅꯤꯂꯆꯟꯗ꯭ꯔ ꯑꯦ ꯗꯦꯕꯦꯟ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤ ꯔꯤꯆꯟꯂꯣꯏ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯐꯝꯗ ꯏꯁꯩ ꯁꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯁꯤꯡꯖꯨ ꯀꯩꯀꯩ ꯁꯨꯕꯗꯨ ꯂꯣꯏꯔꯕꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯔꯤꯒꯦ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯕꯅ ꯅꯪ ꯌꯨ ꯌꯦꯟꯕ ꯇꯥꯔꯤꯔꯣ ꯌꯨ ꯌꯦꯟꯕ ꯍꯧꯗꯧꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯇꯧꯔꯣ ꯁꯤꯗꯅ ꯋꯥꯌꯨ ꯉꯁꯥꯏ ꯋꯥꯌꯨꯁꯤꯡꯗꯨ ꯂꯣꯏ ꯋꯥꯌꯨ ꯊꯥꯕ ꯍꯧꯔꯕꯣ ꯊꯥꯕ ꯍꯧꯔꯦ ꯁꯤ ꯊꯥꯔꯦ ꯁꯤꯒꯤ ꯗ꯭ꯔꯝꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯌꯨ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯊꯥꯗꯣꯛꯑꯒ ꯊꯝꯃꯨꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯍꯦꯛꯇ ꯊꯛꯅꯤꯡꯉꯦꯅ ꯄꯪꯀꯟꯗ ꯀꯜꯂ ꯊꯛꯄ ꯌꯥꯗꯦꯀꯣ ꯌꯨ ꯆꯪꯂꯣꯏꯅ ꯇꯣꯉꯥꯟ ꯂꯩꯒꯅꯤ ꯃꯣꯏꯅ ꯄꯤꯗꯣꯏꯅꯦ ꯃꯣꯏꯅ ꯄꯤꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯛꯅꯤꯡꯉꯦꯅ ꯍꯦꯛꯇ ꯀꯜꯂꯒ ꯊꯛꯄ ꯌꯥꯗꯦꯀꯣ ꯁꯤꯗꯤ ꯁꯤ ꯍꯧꯖꯤꯛ ꯌꯦꯟꯕ ꯍꯧꯔꯛꯑꯅꯦꯕꯀꯣ ꯃꯊꯪ ꯁꯤꯒꯤ ꯈꯨꯗꯦꯡꯗꯒꯤꯁꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯎꯃꯣꯔꯣꯛ ꯉꯥꯛꯇꯅꯦꯕ ꯎꯃꯣꯔꯣꯛ ꯑꯃꯦꯠꯄꯅꯦꯕ ꯁꯤꯡꯖꯨꯒꯤ ꯇꯣꯠꯅꯕꯅꯦꯕꯀꯣ ꯁꯤꯡꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕꯀꯣ
ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯗꯦꯡ ꯕꯥꯔꯇꯤꯟ ꯑꯗꯒꯤ ꯀꯣꯟ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯊꯧꯔꯝꯒꯤ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯀꯩꯀꯩ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯣꯠꯄ ꯑꯝꯇ ꯇꯧꯗꯕ ꯄꯣꯠ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯁꯤꯟ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯁꯤꯡꯖꯨ ꯌꯦꯟꯕ ꯃꯤꯅ ꯁꯤꯡꯖꯨ ꯌꯦꯟꯗꯣꯏꯅꯦ ꯁꯤꯡꯖꯨ ꯌꯦꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯁꯣꯛ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯇꯧꯕꯅꯦꯕꯀꯣ ꯑꯅꯝꯕꯅ ꯁꯣꯛ ꯃꯥꯒꯤ ꯆꯩꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯕꯦꯠꯁꯇꯅ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯌꯦꯟꯕ ꯇꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯊꯛꯇꯨꯅ ꯂꯥ ꯇꯩꯊꯣꯛꯄ ꯑꯃꯨꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯈꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯌꯨ ꯌꯦꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯈꯤꯕꯒꯤ ꯁꯦꯡꯗꯣꯛꯄ ꯁꯦꯡꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯨꯁꯤꯡꯁꯨ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯃꯥꯒꯤ ꯃꯁꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯌꯦꯟꯕꯒꯤ ꯃꯁꯤꯟ ꯇꯥꯕ ꯏꯅꯥꯎꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯔꯥꯡꯕ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯟꯕ ꯍꯥꯟꯗꯕ ꯂꯩꯇꯦꯀꯣ ꯏꯌꯥꯝꯕ ꯂꯣꯏ ꯀꯧꯗꯕ ꯌꯥꯗꯦ ꯑꯩꯗꯤ ꯀꯦꯟꯁꯦꯜ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯏꯌꯥꯝꯕ ꯌꯨ ꯆꯪꯂꯣꯏ ꯍꯩꯅ ꯈꯪꯅꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯨ ꯀꯜꯂꯒ ꯍꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯌꯨꯁꯦ ꯃꯣꯏꯅ ꯁꯦꯟꯅꯗꯣꯏꯅꯦ ꯌꯨ ꯁꯦꯟꯅꯕ ꯑꯗꯒꯤ ꯌꯨ ꯍꯩꯕ ꯈꯣꯠꯄꯁꯦ ꯑꯇꯣꯞꯄꯅ ꯍꯦꯛꯇ ꯆꯪꯉꯒ ꯀꯟꯕ ꯈꯣꯠꯄ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯗꯦꯕ ꯁꯤꯗ ꯄꯨꯔꯤꯁꯤꯅ ꯍꯧꯖꯤꯛ ꯂꯥꯏ ꯊꯥꯗꯣꯛꯅꯕꯅꯦ ꯌꯨꯁꯤ ꯂꯥꯏ ꯊꯥꯗ꯭ꯔꯤꯉꯩꯗ ꯊꯛꯄ ꯍꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯌꯨ ꯍꯩꯔꯤꯕꯁꯤ ꯌꯨ ꯑꯇꯤꯡꯕꯁꯨ ꯅꯠꯇꯦ ꯀꯥꯂꯩꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯨ ꯍꯥꯏꯅ ꯌꯨ ꯑꯊꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯟꯂꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯣꯀꯦꯖꯟ ꯈꯛꯇ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯌꯨꯁꯤꯗꯤ ꯌꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯥꯟꯕ ꯌꯨꯗꯣ ꯑꯗꯨ ꯅꯠꯇꯦꯕꯀꯣ ꯍꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯕꯗꯤ ꯄꯥꯜꯂꯛꯀꯅꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯌꯨ ꯑꯃꯗꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ ꯌꯨ ꯌꯦꯟꯕ ꯍꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯥꯏ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯁꯤꯗꯅ ꯁꯤꯡꯖꯨꯒꯤ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯩ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯥ ꯇꯩꯊꯣꯛꯄꯒꯤ ꯃꯁꯤꯟ ꯇꯥꯕ ꯏꯌꯥꯝꯕꯁꯤꯡ ꯁꯤꯗ ꯑꯩꯈꯣই ꯏꯌꯥꯝꯕꯁꯤꯡꯈꯩ ꯂꯩꯔꯦ ꯍꯥꯏ ꯑꯧ ꯁꯤꯗ ꯇꯩꯊꯣꯛꯏꯕ ꯂꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯌꯦꯟꯅꯕꯅꯦꯕꯀꯣ ꯍꯣꯏ ꯁꯤꯡꯖꯨ ꯃꯅꯥ ꯁꯤꯡꯖꯨ ꯌꯦꯟꯅꯕ ꯍꯥꯏꯕ ꯃꯥꯏ ꯃꯁꯤꯟꯅꯦ ꯁꯤ ꯂꯣꯏꯅ ꯁꯤꯅ ꯂꯥ ꯇꯩꯊꯣꯛꯄ ꯁꯤꯡꯅꯦꯕꯀꯣ ꯑꯗꯣ ꯁꯛ ꯐꯖꯕ ꯉꯥꯛꯇꯅꯦ ꯁꯤꯅ ꯏꯐ ꯐꯖꯕꯅꯦ ꯃꯌꯥꯝꯗꯒꯤ ꯂꯥ ꯇꯥꯏꯌꯦ ꯑꯧ ꯂꯥꯗꯤ ꯃꯊꯛ ꯍꯥꯟꯅ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨ ꯌꯨꯔꯣ ꯂꯥꯁꯤ ꯀꯔꯝꯕ ꯂꯥꯅꯣ ꯂꯥꯁꯤ ꯀꯩꯅꯣ ꯂꯐꯨꯔꯥ ꯇꯥꯔꯝꯈꯤꯔꯣꯏꯗ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯋꯥꯠꯂꯝꯈꯤꯅꯤ ꯁꯤꯅ ꯌꯨ ꯌꯦꯟꯕ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯒꯤ ꯃꯆꯤꯟꯁꯤꯅ ꯌꯨ ꯌꯦꯟꯕ ꯇꯥꯕ ꯀꯩꯅꯦꯕꯀꯣ ꯁꯤꯅ ꯌꯨ ꯌꯦꯟꯕꯁꯤꯁꯨ ꯑꯥꯗꯒꯤ ꯀꯩꯅꯣꯗ ꯁꯪꯗ ꯐꯝꯍꯧꯔꯤꯕ ꯑꯍꯜꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯗꯒꯤ ꯀꯩꯅꯣ ꯍꯧꯔꯛꯇꯣꯏꯅꯦ ꯑꯗꯣ ꯑꯉꯥꯡꯗꯩ ꯍꯧꯕ ꯌꯥꯗꯦ ꯑꯍꯟꯗꯩ ꯍꯧꯗꯣꯏꯅꯦ ꯁꯤꯗ ꯄꯨꯔꯤꯁꯤꯅ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯑꯍꯟꯁꯤꯡꯗꯣ ꯑꯗꯨꯗ ꯊꯥꯅꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯁꯤꯅ ꯂꯥ ꯇꯩꯊꯣꯛꯄꯒꯤ ꯁꯤꯗ ꯍꯩꯔꯤꯁꯤꯅ ꯂꯥ ꯇꯩꯊꯣꯛꯄꯒꯤ ꯁꯤ ꯂꯥ ꯇꯩꯊꯣꯛꯄꯒꯤꯅꯦ ꯍꯧꯖꯤꯛ ꯆꯪꯉꯤꯕ
Iroi nào chính là sang ngày xin nào. Sida purisina khoi somda ngasai la tai thobo kangbudu moina moigine ko moigi thakna ba ai tale lấy đấy tay thuộc vào tay thuộc vào lối nó tay thuộc vào lối đấy xong là thầm gì nè tay thuộc vào lối đó nó quan đấy 시래기 신주 만화되기 말로이 매암지 신주기 낙타내지 매암지 신주에 또 나와 이거 시드기 하와이 이거 그냥 믹스 tàu đây này xì đây thấy sao không đây xì cầm đến năm kì Sina, pagi ipa kulak ne, juga song sina, pagi ipa pure, juga sina, kuji saya cakap dah, pagi yamba rangga. Yang bersih isi hujannya ini pun si karino Hamzadawa pun si asuna Imbagi arthavu nairi bara Imbagi arthavu nairi bara ꯑꯗꯨꯒ ꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯌꯥꯝꯕ ꯃꯉꯥꯗꯤ ꯃꯣꯏꯁꯤꯅ ꯄꯨꯖꯥꯔꯤꯒꯤ ꯏꯌꯥꯝꯕ ꯄꯨꯖꯥꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯥꯡꯕꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯡꯖꯨꯂꯥ ꯍꯦꯛꯄ ꯀꯪꯂꯥ ꯍꯦꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯤ ꯄꯨꯖꯥꯔꯤ ꯁꯪꯂꯦꯟꯂꯣꯝꯗ ꯆꯪꯕꯤꯔꯛꯅꯕ ꯄꯥꯎ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯂꯥꯛꯄ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯑꯅꯧꯕ ꯏꯁꯩ ꯁꯛꯄ ꯆꯪꯉꯛꯀꯗꯕ ꯏꯌꯥꯝꯕꯗꯨꯗ ꯐꯖꯅ ꯈꯨꯔꯨꯝꯅꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯦ 제 와요 해보지 팅한 봐야 돼요. 굿 팅한 봐야 되고 제. Cái xe ai đứng bay về đây rồi không? Lách lên mình đi.
유해도 그 당시대 나. 야리. 이노. 와이라구마니. sina khoi gi yamba la te thokpa singi moi gi wayu hai dar ko sida sem jena horen singju gi spoon ne dar singju bot apne ko ji la na sem ji 양반수가 고생을 저렇게 Bây giờ yam pujari sorry yam arang sing sai kan sai yo go ado khoi ge Manipur ge folk singer Binita Laistram isi hai batare ma so invite tau ne ado lae ba pau de tai ado yau tre khoi gi iche Binita Laistram jok ji silak re sida lai ji ne Aso ina ngasigi aroi ba sina aroi ba isai ne khoi gi yam ba arang bu singi marak da aroi ba isai dare Sidagi khoi ahan meda phammi bisi khoi andro kholi pa khola pone go
ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯗ ꯌꯥꯎꯔꯤꯕ ꯁꯤꯕꯥꯔꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯥꯎꯁꯤꯡꯗꯨꯕꯨ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯍꯥꯏꯗꯤ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔꯗꯣ ꯍꯥꯟꯅ ꯐꯖꯅ ꯇꯧꯍꯟꯕꯤꯅꯕ ꯇꯥꯛꯄꯤꯌꯨ. Hello, tôi ngày xưa thì coi như mà cái sinh ra rồi là tôi là công ty bác sĩ tôi mình là phần giờ bây giờ coi như Benita Lashram. ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯉꯣꯜꯁꯤꯡ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯣ ꯃꯣꯏ ꯐꯝꯐꯝꯁꯦ ꯁꯣꯝꯗ ꯁꯤꯟꯗꯣꯏꯅꯦ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤꯈꯩꯗꯣ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯅꯤꯡꯉꯣꯜꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯣꯏ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛ ꯂꯣꯏ ꯂꯥꯛꯄ ꯍꯧꯔꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯀꯣꯛꯁꯤꯡ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯤꯁꯤꯅꯦ ꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯁꯤꯗ ꯅꯤꯡꯉꯣꯜꯆꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯑꯍꯟ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯦ ꯃꯧ ꯌꯥꯎꯗꯦꯀꯣ ꯁꯤꯒꯤ ꯅꯤꯡꯉꯣꯜꯆꯥꯁꯤꯡꯒꯤꯗꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯅꯤꯡꯉꯣꯜꯆꯥꯒꯤ ꯃꯀꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯤꯡꯗꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯀꯣꯛ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯇꯩꯁꯨ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯄ ꯍꯧꯅꯕꯗ ꯉꯥꯏꯔꯤꯕꯀꯣ ꯍꯧꯖꯤꯛꯇ ꯑꯗꯨ ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕ ꯑꯍꯜꯁꯤꯅ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯌꯥꯝꯁꯤꯒꯤ ꯃꯄꯥ ꯁꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯗ ꯈꯨꯔꯨꯝꯕ ꯆꯪꯉꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕꯤ ꯏꯆꯦꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯏꯄꯥ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯤ ꯑꯍꯜ ꯂꯃꯟꯗ ꯈꯨꯔꯨꯝꯕ ꯀꯩꯀꯩꯁꯨ ꯂꯣꯏ ꯎꯕ ꯐꯪꯒꯅꯤꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯦ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯁꯩ ꯍꯧꯗꯧꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯣꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯂꯥꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯅ ꯑꯩꯈꯣꯏ ꯉꯁꯤ ꯀꯔꯝ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯃꯐꯝꯁꯤꯗ ꯊꯨꯡꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯊꯪ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ
ꯀꯅꯥꯅ ꯇꯦꯟꯅ ꯆꯥꯅꯤꯅ ꯆꯥꯅꯤ ꯅꯅꯥꯎꯒꯤ ꯈꯟꯅ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯟꯗꯛꯇꯅ ꯊꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯏꯁꯩꯁꯤ ꯐꯨꯜꯗꯤ ꯍꯥꯞꯆꯔꯣꯏꯒꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯍꯥꯟꯕꯁꯤꯗꯤ ꯀꯪꯂꯩꯄꯥꯛ ꯏꯁꯩ ꯊꯥꯕ ꯏꯁꯩ ꯃꯍꯥꯂꯥ ꯁꯤꯅ ꯃꯅꯨꯡꯂꯣꯝꯗ ꯁꯤꯡꯖꯨ ꯌꯦꯟꯅꯕ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯕ ꯀꯣ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯍꯧꯕ ꯁꯤꯒꯤ ꯁꯤꯡꯖꯨ ꯃꯅꯥꯈꯩꯁꯦ ꯂꯣꯏ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯍꯋꯥꯏꯁꯤꯅ ꯑꯐꯨꯠꯄꯅꯦꯕꯀꯣ ꯑꯐꯨꯠꯂꯒ ꯐꯖꯅ ꯐꯛ ꯑꯃꯗ ꯁꯟꯇꯣꯛꯑ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯑꯗꯨꯒ ꯍꯥꯟꯅ ꯇꯣꯠꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯡꯁꯨ ꯍꯥꯞꯈꯤꯗꯣꯏꯅꯦꯀꯣ ꯁꯤ ꯈꯨꯗꯦꯡ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯦ ꯃꯣꯔꯣꯛ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯁꯤꯗꯅ ꯁꯤꯡꯖꯨ ꯃꯆꯜ ꯂꯩꯔꯦ ꯁꯤꯅ ꯍꯌꯤꯡ ꯇꯥꯟꯕ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯦ ꯏꯁꯩ ꯁꯛꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯐꯣꯛ ꯁꯤꯡꯒꯔ ꯏꯆꯦ ꯅꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯀꯟꯅ ꯁꯛꯎꯔꯤ ꯑꯗꯣ ꯁꯤꯗ ꯁꯤꯡꯖꯨ ꯀꯟꯅ ꯇꯣꯠꯂꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏꯁꯤꯅ ꯁꯤꯡꯖꯨꯒꯤ ꯀꯟꯅ ꯁꯨꯕꯤꯔꯤ ꯍꯧꯖꯤꯛ ꯁꯤ ꯃꯅꯥ ꯍꯥꯞꯇ꯭ꯔꯤꯕꯅꯦꯀꯣ ꯍꯋꯥꯏꯒ ꯃꯣꯔꯣꯛꯀ ꯈꯛꯇꯅꯦ ꯑꯗꯩ ꯍꯥꯞꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤꯀꯣ ꯑꯩꯈꯣꯏ ꯍꯋꯥꯏꯗꯨ ꯕꯦꯒ 10 ꯃꯥꯄꯟ 10ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯅꯝ
ꯆꯅꯝꯅꯦꯒ ꯎꯏ ꯆꯥꯏꯁꯤꯗ ꯑꯃ ꯀꯥꯕꯣ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯁꯨꯕ ꯂꯣꯏꯔꯦꯁꯤꯅ ꯌꯦꯟꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯦ ꯊꯨꯝꯃꯨꯛ ꯍꯥꯞꯄꯤꯁꯦ ꯁꯨꯕ ꯍꯧꯔꯦ ꯆꯅꯝ ꯁꯤꯡꯖꯨ ꯀꯩꯀꯩ ꯆꯥꯏꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯕ ꯌꯥꯏꯌꯦ ꯆꯥꯕ ꯂꯥꯛꯄ ꯌꯥꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯁꯤꯡꯈꯛ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕ ꯆꯥꯕ ꯂꯣꯏ ꯂꯥꯛꯑꯦꯕꯀꯣ ꯁꯤꯡꯖꯨ ꯆꯥꯕ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯃꯌꯥꯝ ꯂꯥꯛ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤꯡꯖꯨ ꯍꯥꯞꯄꯁꯦ ꯁꯤꯒꯤ ꯈꯪꯅꯥꯁꯤꯗ ꯁꯤꯅ ꯆꯥꯂꯨꯛ ꯊꯤꯟꯅꯕ꯭ꯔꯥ ꯁꯤꯅ ꯂꯥꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯇꯕ ꯈꯣꯠꯇꯕ ꯌꯥꯎꯕꯗꯣ ꯃꯣꯏꯒꯤ ꯆꯥꯂꯨꯛ ꯊꯤꯟꯅꯕꯅꯦ ꯁꯤꯗ ꯍꯥꯞꯄꯤꯁꯤꯅ ꯍꯧꯖꯤꯛ ꯁꯤꯡꯖꯨꯂꯥ ꯁꯤꯅꯦ ꯈꯪꯂꯥꯁꯤ ꯋꯥꯌꯨ ꯃꯌꯣꯝ ꯑꯃꯃꯝꯒꯔ ꯍꯥꯞꯇꯣꯏꯁꯦ ꯂꯥꯒ ꯋꯥꯌꯨꯒꯔꯥ ꯁꯤ ꯂꯩꯔꯦ ꯇꯨ ꯀꯥꯏ ꯚꯥꯏ ꯖꯦꯂꯤ ꯑꯝꯇ ꯏꯌꯥꯝꯕ ꯖꯦꯂꯤ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯔꯛꯑꯣꯍꯦ ꯁꯤ ꯋꯥꯌꯨꯒ ꯁꯤꯡꯖꯨ ꯍꯥꯞꯂꯦ ꯁꯤꯒꯤ ꯄꯦꯛꯀꯤꯡ ꯇꯧꯕꯒꯤ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯖꯦꯂꯤ ꯅꯍꯥꯟꯈꯩ ꯏꯃꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯁꯤ ꯃꯐꯝꯁꯤꯗ ꯏꯌꯥꯝꯕ ꯀꯧꯗꯕ ꯌꯥꯗꯦ ꯁꯤ ꯌꯨꯁꯤ ꯋꯥꯌꯨꯅꯦꯀꯣ ꯁꯤꯅ ꯆꯥꯂꯨꯛ ꯊꯤꯟꯅꯕ ꯁꯤꯗ ꯂꯩꯔꯤꯕ ꯋꯥꯌꯨ ꯃꯌꯣꯝ ꯃꯌꯥꯝꯁꯦ ꯆꯥꯂꯨꯛ ꯊꯤꯟꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯒꯤ ꯅꯥꯔꯒ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯊꯤꯟꯅꯕꯅꯦ ꯁꯤꯗ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯟꯖꯤꯜꯂꯤ ꯁꯤꯡꯖꯨ ꯌꯥꯎꯔꯦ ꯑꯗꯩ ꯋꯥꯌꯨ ꯌꯥꯎꯔꯦ ꯁꯤꯗ ꯁꯤꯡꯖꯨꯒ ꯋꯥꯌꯨꯒ ꯄꯦꯛꯀꯤꯡ ꯇꯧꯔꯕꯅꯦ ꯁꯤ ꯆꯥꯂꯨꯛꯀꯤ ꯆꯥꯂꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯕ ꯃꯤꯗꯣ ꯑꯅꯥ ꯑꯌꯦꯛ ꯑꯗꯨꯒ ꯂꯥꯛꯄ ꯉꯝꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯗꯕꯅꯦ ꯁꯤ ꯆꯥꯂꯨꯛ ꯊꯤꯟꯕꯒꯤꯁꯨ ꯃꯁꯤꯟ ꯂꯩ ꯆꯥꯂꯨꯛ ꯊꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯟ ꯀꯥꯡꯕꯨꯅ ꯊꯤꯟꯗꯣꯏꯅꯦ ꯊꯤꯟꯅꯤꯡꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯊꯤꯟꯕ ꯌꯥꯗꯦ ꯁꯤꯡꯖꯨ ꯇꯣꯠꯐꯝꯁꯤ ꯃꯐꯝ ꯑꯅꯤꯅꯦꯕꯀꯣ ꯑꯃꯅ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯗꯨꯝ ꯀꯣꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯅꯦꯕ ꯁꯤꯡꯖꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯑꯃꯅ ꯁꯣꯝꯗ ꯀꯟꯅ ꯇꯣꯠꯂꯤ ꯁꯣꯝꯒꯤꯗꯤ ꯇꯣꯠꯄ ꯂꯣꯏꯔꯝꯗ꯭ꯔꯤ ꯁꯣꯝꯒꯤꯗꯤ ꯂꯣꯏꯍꯧꯔꯦ ꯃꯅꯥ ꯃꯁꯤꯡ ꯀꯟꯅ ꯍꯥꯞꯄꯤ ꯁꯤ ꯁꯤꯡꯖꯨꯁꯤ ꯊꯨꯝꯃꯣꯛꯇ ꯍꯥꯞꯄꯤ ꯁꯤꯡꯖꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯌꯦꯟꯅꯕꯅꯦꯕꯀꯣ ꯃꯅꯨꯡꯗ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯃꯄꯥꯟꯗꯅ ꯁꯤ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯗꯣ ꯃꯥ ꯏꯁꯩ ꯀꯟꯅ ꯁꯛꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯌꯦꯜꯂꯅꯤ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯊꯧꯔꯝ ꯇꯧꯔꯅꯤ ꯁꯣꯝꯗꯁꯨ ꯋꯥꯌꯨ ꯀꯟꯅ ꯊꯛꯅꯔꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯌꯦꯟꯕꯩ ꯃꯁꯤꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ? ꯑꯧ ꯌꯥꯏ ꯁꯤꯡꯖꯨ ꯌꯦꯟꯕꯒꯤ ꯐꯖ ꯌꯦꯟꯊꯔꯣ ꯍꯥꯎꯅꯕ ꯋꯥꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯋꯥꯌꯨ ꯒ꯭ꯂꯥꯁ ꯑꯃꯒꯀꯣ ꯀꯣꯛ ꯂꯧꯗꯦ ꯀꯣꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯤ ꯌꯥꯝꯃꯟꯕꯩꯅꯦꯀꯣ ꯁꯤꯗ ꯏꯅꯥꯎꯒꯤꯗꯃꯛꯇꯀꯣ ꯂꯥꯏꯐ ꯑꯣꯏꯅ ꯋꯥꯌꯨꯅꯦꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯃꯗꯨ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯆꯠꯁꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯣꯀꯦꯖꯟꯗ ꯈꯛꯇ ꯁꯤꯖꯤꯟꯅꯩꯕꯀꯣ ꯁꯤꯒ ꯋꯥꯌꯨꯁꯦ ꯑꯇꯣꯞꯄ ꯃꯇꯝꯗ ꯄꯪꯊꯣꯡ ꯊꯣꯡꯗꯦ ꯁꯤꯡꯖꯨ ꯁꯨꯔꯝꯃꯣ Nana
option koi andro khol ki ningol cha bido ningol nga ta na Quay lạc của quỳ drible cầu dưới là lạc của thằng ai đấy. Aduga som wang ma da phami jena imai bel jinge go. Som jena lai sabi ngak ta ne. Ada koi ge lai sabi ge senior oi ba gai na si masak ta phami jinge ne. Hai, tapi Pak, media bersunnah. Dari sang direktur aku di situasi peserta jana Pak. Bagi situ, jana Pak. Dari sang aduh mata sang direktur tinggi jari. Aduh Pak, bagi direktur tinggi jari. Aduh bagi sing direktur yang Pak punya bersunnah. Bagi Yuyan Pak, bagi sing yang bagi situasi kabung parah. Patok pindah masuk, abang kan nanti jari. Masa sendiri dari komunitas produksi kursus temannya di dalam subjek kita. Waktu di saya mulai kan, mereka yang sebenarnya subjek aja. Koi hendak ke tangkul gi saya ma koi isi bineta langsung na sakit tu. Setaba pirol angobo setaba yaur bising jile koi gi ichil naw sing yam sing minaw sing yeng bulak pa tawang jiw yeng bulak pa sing ne bako koi yam arang sing gi marak tege natte yam sing noi sei sak ta bra ngang sak ba Xin hả khôi kì yêu yên và căng bu yam bơ sinh good luck khôi yam bơ sinh mà xin yêu cái oi biri cái
싱주 옌바 다브라 오케이 얌바 더럼지고 그만이 더게 mayam tenji ngasi aram sami na bai si yam ngai khra ari ero sin bai matang dia tu moi tok de wa di makha da ban harap ko ne khanar je ko 오케이 얌바 거기 더럼지고 그만이 더게 더럼시 아스 아와노 가이드네 mayam pen no kono 오케이 얌바 거기 더럼지 그만이 더게 as loi singju rong jo koi pujari ne ko loi chu chu loi ram le 오케이 따래 오케이 얌바 거기 더럼지기 마땅 나 비땅 as thoram ji khoi arang mo gi ari anong sin ba gi thoram ne khoi ji 그만이 더게 adum nu ngai hai tar 오케이 adum chumna ka chum 얌바 싱 안나 불러 khoi 그만이 더게 더럼지고 아랑 보게 Ngay. 아랑 보이지 누가이 브라 야 이제 잡아 Sakti da. nang sabak nang nan sak rek nang sak cuma lek sabak sak tre pasang sak teh na terang naik khai rồi 더럼지 가만히 또 왜 하이당 거의 더럼시 얌나 누아이제 따래 거기 안로기 서비스 좀 알람싱나 덤비람 버시 거기 얌 누아이제 아 거기 야만이지 더럼지 가만히 또게 하이당 누아이버 누아이따바 디 가만히 또게도 하이당 원래 바보이 라면 그디 선지도 따래 선지 따래 원래 마땅 하이당 아와 누아이도 하이당 하이비로 하요 kamai itu hero experience tuh habis nungai tapi kamai tahu oh yang mana sih kita harus kamai tahu ke nungai tapi awan nungai itu habis yang bagi sini pak kalau bro sih yang mana sih awan nungai ke pak habis kamai tahu ke ngai bi jang je loi re na khong si mang daw wa hore morok sawa ke orang ni morok te khar sai yang mana sih ke tharum je kamai tahu wa nungai awai nungai itu habis experience tuh kulgi sebane na dum nungai ngani khale ni jo ko chana bi loi na khai da bi nungai ba korom ni lai da hira ka so ko dum nungai na khale nungai ko bang sigi arang ba chamin na ba ari anau sin na ba matang ji awan nungai to hai ta hai bi ro yam nungai ra singyu ji hau dong wan bra hau wan bra hau re yam ba matang kitang hai bi ro kasi koi kun anjogi kun yoi ba arang ba ari anok sin ba sida koi je toka ba kang gu ne adu pujari oi na ngasi se asugi matik su nuai re kun ni ma seba to se aroi ba so koi ra tai ko thar ni ba handak na ko thar ra tai ne adu na yam nuai hai ta re adu ga na hobi ko koi ge iroi nau sin na pasana kai no kun gi seba to na ba ai na koi sinara ni ba tau jara ke yam ba sigi matang da hai bitang ngasigi ari anok sin na ba matang sida awan nungai do awan na si nungai pati yo ne ba pun na mak si ari anok ti sin na ba ge tang si ti wa wo ai na hai ji dum na anok bana karak pa ari bana sakhi ba aduga nungai pati pun loi nungai min na re ya re khoi yam bagi kamen masam tang ngasigi matang sida ngarang di khoi na sumaina awai nongai tinga phulaga tawjeri bo khoi khungi sana bi da ne ngasigi si khoi badi wana hona jai di bo mayang gi khalaga dum dungai da re ko khungi khalaga aduga khoi ngasigi isai nongai tawri ba na daga hoi si mayam yelaga sa bagi thawam badi pangong tore ko ji mayam lona sa yabi na ba na haje khoi yam bagi so kamen masam tang ngasigi khoi arang bari anok sin la ba sigi ari anong san na ba si yam nuai ba ne khoi androgi ko si androgi khoi arang ba sam na ba ja re ari anong sin na ba si yam nuai ba ne si ko ram si ada awan nungai ba yam sa na potha bi doira potha doira hada potha dai aroi ba seba ne ba ko khulgi oina kun goi na aroi seba ne okay yam bagi ngasigi awan nungai ja bitang hai bi ro hai ta re laiba mayam sige ko hojik sinju yelani sinju yelani sinju yenda ni hojik amta payo no kanu adu ngasigi awan nungai do arang ba khoi ari anau sin na ba ge awan nungai ji sige budum kun ne ne awabde yaudre okay sige arang ba kano tau ge ari anau sin na ba ge awan nungai ji hai bitang hai bi ro seram de toro nungai te de ge awa ba theng na ba ge do hai bitang
ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯋꯥꯕꯁꯤ ꯊꯣꯏꯗꯣꯛꯅ ꯊꯦꯡꯅꯕ ꯑꯣꯏꯗ꯭ꯔꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯤ ꯏꯌꯥꯝꯕ ꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯆꯥꯂꯨꯛ ꯊꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯂꯩꯁꯥꯕꯤꯁꯤꯡ ꯌꯦꯟꯅꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣ. ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣ. ꯃꯣꯏꯒꯤ ꯌꯦꯟꯅꯕ ꯌꯦꯟꯅꯕ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯏꯌꯥꯝꯕ ꯉꯁꯤꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯥ. ꯊꯕꯛ ꯃꯌꯥꯝꯒꯤꯀꯣ ꯑꯥ. ꯂꯣꯏꯅꯃꯛ ꯁꯤꯟꯁꯨꯅ ꯊꯕꯛꯁꯤ ꯍꯣꯠꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯩꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯊꯕꯛꯁꯤ ꯈꯔꯁꯨ ꯋꯥꯁꯨ ꯋꯥꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯕꯛꯅꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯜꯒꯤ ꯁꯦꯕꯥꯅꯤꯅ ꯈꯨꯟꯒꯤ ꯁꯦꯕꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯔꯥꯡꯕ ꯑꯔꯤ ꯑꯅꯧ ꯇꯤꯟꯅꯕꯁꯤ ꯀꯩꯅꯣꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯋꯥꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯋꯥꯁꯨ ꯋꯥꯏꯌꯦ ꯑꯥ. ꯃꯌꯥꯝꯁꯤ ꯑꯦꯔꯦꯟꯖ ꯇꯧꯅꯕ ꯏꯌꯥꯝꯕ ꯈꯣꯏꯁꯤ ꯍꯟꯗꯛ ꯄꯣꯠ ꯊꯥꯗꯣꯏꯔꯣ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯦꯕ ꯈꯨꯜꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯑꯔꯥꯡꯕ ꯑꯣꯏꯅ ꯏꯌꯥꯝꯕ ꯃꯣꯔꯣꯛꯇꯤ ꯈꯔ ꯇꯧꯔꯦ ꯈꯔ ꯇꯧꯕ꯭ꯔꯥ ꯍꯥꯎꯕꯩ ꯆꯥꯟꯇꯤ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯃꯣꯔꯣꯛꯇꯤ ꯀꯥꯞꯄꯦ ꯏꯌꯥꯝꯕꯉꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯔꯥꯡꯕ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯋꯥꯁꯨ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗꯀꯣ ꯃꯌꯥꯝꯉꯩꯁꯤꯗꯤ ꯆꯨꯝꯅ ꯂꯥꯛꯄꯁꯨ ꯂꯥꯛꯀꯅꯤ ꯐꯩꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯤꯗ꯭ꯔꯥ ꯃꯗꯨꯒꯤ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯁꯨ ꯑꯣꯏ ꯑꯗꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯇꯧꯔꯤꯁꯤꯒꯗꯤ ꯑꯃꯃꯝꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯉꯥꯡꯉꯤ ꯑꯗꯨ ꯁꯤꯗꯒꯤ ꯑꯩ ꯀꯃꯦꯟ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯣꯏ ꯂꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯀꯃꯦꯟ ꯃꯆꯥ ꯑꯝꯇ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯒꯤ ꯑꯩ ꯀꯃꯦꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯉꯁꯤꯁꯦ ꯍꯩꯇꯕ ꯌꯥꯗꯕꯅꯤꯅꯦ ꯍꯩꯔꯣꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯉꯁꯤꯒꯤ ꯍꯩꯔꯣ ꯍꯥꯏꯐꯦꯠꯇꯪ ꯀꯃꯦꯟꯗꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤꯁꯦ ꯍꯩꯔꯣꯏꯗꯦꯗ ꯍꯩꯔꯣꯅꯦ ꯍꯩꯔꯣꯏꯗꯦꯕ ꯍꯩꯔꯣꯕ ꯀꯃꯦꯟꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯀꯃꯦꯟꯁꯦ ꯉꯁꯤ ꯋꯥꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯂꯣꯏꯔꯁꯤ ꯀꯃꯦꯟꯕꯣ ꯑꯣꯀꯦ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯏꯌꯥꯝꯕꯁꯤꯡꯒꯤ ꯀꯃꯦꯟ ꯑꯝꯇ ꯂꯧꯖꯒꯦꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯒꯤ ꯍꯥꯟꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯈꯔ ꯇꯧꯔꯦ ꯌꯥꯔꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤꯅꯦ ꯍꯣꯏ ꯏꯌꯥꯝꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯗꯨꯝ ꯑꯔꯥꯡꯕ ꯑꯩꯈꯣꯏ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯤ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯕꯤꯒꯦ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯔꯦ ꯈꯨꯜꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯨꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯣꯠ ꯑꯝꯇꯪꯁꯨ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦꯀꯣ ꯋꯥꯁꯨ ꯋꯥꯏ ꯋꯥꯕꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯔꯤꯕꯅ ꯆꯠꯈꯤꯕ ꯑꯅꯧꯕꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯧꯅꯤꯅ ꯑꯅꯧꯕꯁꯤꯡꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯃꯁꯤ ꯈꯔ ꯈꯪꯕ ꯋꯥꯠꯄꯅꯤꯅ ꯈꯔ ꯋꯥꯏ ꯍꯥꯏ ꯈꯔ ꯋꯥꯏꯀꯣ ꯈꯔ ꯋꯥꯏ ꯏꯌꯥꯝꯕ ꯑꯩꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯀꯩꯅꯣꯅ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯝ ꯑꯟꯗ꯭ꯔꯣ ꯈꯨꯟꯒꯤ ꯑꯔꯥꯡꯕꯝ ꯑꯔꯤ ꯑꯅꯧꯕ ꯁꯤꯟꯅꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯤꯕꯅ ꯆꯠꯈ꯭ꯔꯦ ꯑꯅꯧꯕꯅ ꯆꯤꯡꯈꯠꯂꯛꯂꯦ ꯍꯥꯏꯗꯤ ꯆꯤꯡꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯐꯝ ꯁꯤꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯟꯗ꯭ꯔꯣꯒꯤ ꯑꯔꯥꯡꯕ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯡꯖꯨ ꯁꯨꯃꯥꯏꯅꯒ ꯌꯥꯝꯅ ꯁꯨꯕꯁꯦꯀꯣ ꯑꯍꯥꯟꯕ ꯎꯕꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯔꯤꯆꯨꯋꯦꯜꯒꯤ ꯀꯌꯥꯗꯤ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯄ ꯌꯥꯎ ꯐꯪꯗ꯭ꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯤꯟꯕꯤꯔꯝꯕꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯕ ꯆꯛꯄ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯤꯔꯣꯜ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯈꯨꯗꯩ ꯑꯃꯃꯝ ꯁꯦꯠꯂ ꯇꯧꯕꯁꯦ ꯑꯝꯇ ꯎꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏ ꯄꯨꯔ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯍꯟꯒꯦꯅ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤ ꯆꯦꯅꯦꯜꯁꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝ ꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯀꯣ ꯌꯥꯝꯅ ꯐꯖꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯕ꯭ꯔꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯀꯣꯏꯕꯤꯔꯛꯑꯣ ꯀꯣꯏꯖꯔꯛꯀꯦ ꯀꯩꯅꯣꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ
ꯑꯩꯈꯣꯏꯒꯤꯔꯣ ꯑꯧ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯏꯌꯥꯝꯕ ꯑꯔꯥꯡꯐꯝꯅ ꯆꯍꯤ ꯃꯔꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯁꯦ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯑꯇꯩꯗꯁꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯈꯛꯇꯪ ꯇꯥꯡꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯇꯨꯡꯗꯁꯨ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯑꯁꯤꯒꯨꯝꯅ ꯑꯐꯕ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯩꯖꯅꯤꯡꯉꯤ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯄꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯍꯥꯟꯕꯁꯨ ꯑꯟꯗ꯭ꯔꯣꯗꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯄꯀꯣ ꯑꯗꯨ ꯀꯩꯅꯣ ꯊꯧꯔꯝꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕ ꯑꯗꯨꯒ ꯋꯥꯏꯕꯨ ꯌꯥꯝ ꯍꯥꯎꯋꯦ ꯋꯥꯏꯕꯨ ꯍꯥꯎꯋꯦ ꯋꯥꯏꯕꯨ ꯋꯥꯠꯂꯤꯕ ꯏꯌꯥꯝꯕ ꯌꯥꯎꯔꯤꯁꯤ ꯂꯩ ꯏꯌꯥꯝꯕꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯦꯜꯂꯦ ꯑꯇꯩꯗꯤ ꯂꯣꯏꯔꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯊꯧꯔꯝ ꯌꯥꯎꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯑꯩ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯑꯟꯗ꯭ꯔꯣꯒꯤꯁꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯝ ꯄꯨꯛꯅꯤꯡꯗ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯖꯟꯅꯕꯗꯣ ꯑꯗꯨꯝꯕꯒꯤ ꯎꯕ ꯐꯪꯕꯗ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯔꯥꯡꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯃꯥꯏ ꯇꯧꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯡꯖꯨ ꯌꯥꯎꯔꯛꯇ꯭ꯔꯤꯀꯣ ꯑꯣ ꯌꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯁꯩꯁꯨ ꯑꯗꯒꯤ ꯍꯥꯎꯁꯨ ꯍꯥꯎꯔꯗꯤ ꯃꯌꯥꯝꯁꯤꯡꯁꯨ ꯆꯥꯔꯒ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯥꯔꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯦꯂꯦꯟꯒꯤ ꯃꯥꯗꯔ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯁꯨ ꯋꯥꯏꯑꯦ ꯅꯨꯡꯁꯥꯁꯨ ꯁꯥꯔꯝꯅꯦꯅ ꯁꯤ ꯀꯥꯂꯦꯟ ꯅꯨꯡꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯩꯕꯨ ꯑꯔꯥꯡꯕ ꯆꯥꯃꯤꯟꯅꯕꯁꯤꯗ ꯃꯌꯥꯝ ꯁꯤꯡꯖꯨ ꯋꯥꯏꯁꯨ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯀꯜꯆꯔ ꯍꯩꯕꯨ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯑꯦ ꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯦ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤꯒꯤ ꯌꯥꯔꯕꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯗ ꯉꯁꯤ ꯂꯥꯛꯄꯁꯤ ꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯁꯨꯝ ꯃꯔꯛꯇ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯋꯤꯗꯅ ꯑꯇꯣꯞꯄ ꯁꯨꯝ ꯌꯥꯎꯋꯦ ꯁꯤꯅ ꯉꯍꯥꯟ ꯑꯔꯥꯡꯕ ꯆꯥꯃꯤꯟꯅꯕ ꯉꯁꯤꯅ ꯑꯔꯥꯡꯕ ꯅꯍꯥꯟꯒꯤꯅ ꯄꯨꯖꯥꯔꯤ ꯆꯥꯅꯕ ꯑꯗꯨꯁꯨ ꯌꯥꯎꯋꯦ ꯉꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯉꯛꯑꯦ ꯍꯥꯏꯗꯤ ꯍꯋꯥꯏ ꯃꯪꯒꯜ ꯀꯦꯖꯤ 50 ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯛ 10 ꯍꯩꯗꯣꯛꯑꯒ ꯍꯩꯗꯣꯛꯑꯒ ꯃꯌꯥꯝ ꯈꯨꯜꯁꯤꯒꯤ ꯁꯤꯡꯖꯨ ꯁꯨꯗꯣꯏꯅꯦ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯍꯤꯡꯅ ꯂꯩꯍꯟꯅꯤꯡꯉꯦ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯂꯧꯕ ꯂꯧꯗꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯀꯃꯦꯟ ꯑꯝꯇꯗꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯁꯤꯡꯖꯨ ꯁꯨꯔꯨꯕ ꯈꯨꯠ ꯁꯥꯔꯦ ꯃꯌꯥꯝꯒꯤ ꯁꯤꯡꯖꯨ ꯁꯨꯔꯨꯕꯗ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯀꯃꯦꯟ ꯑꯝꯇ ꯁꯤꯡꯖꯨꯗ ꯍꯥꯎꯒꯅꯤꯅ ꯏꯕꯨꯡꯉꯣ ꯃꯌꯥꯝꯅ ꯐꯖꯅ ꯁꯨꯔꯦꯀꯣ ꯈꯨꯟꯒꯤꯅꯦ ꯇꯧꯗ ꯌꯥꯗꯅ ꯇꯧꯔꯦ ꯈꯨꯠ ꯁꯥꯔꯣ ꯁꯥꯅ ꯇꯧꯈ꯭ꯔꯦ ꯍꯥꯎꯅꯕ ꯍꯣꯏ ꯍꯥꯎꯅꯕ ꯑꯗꯨ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯍꯟꯗꯛ ꯄꯣꯊꯥꯗꯣꯏꯔꯣ ꯄꯣꯊꯥꯗꯣꯏꯅꯦ ꯍꯟꯗꯛ ꯑꯔꯣꯏꯕ ꯁꯦꯕꯥꯅꯦꯕ ꯑꯔꯣꯏꯕ ꯁꯦꯕꯥ ꯑꯣꯏꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯑꯣꯀꯦ ꯀꯥꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅꯦ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯏꯌꯥꯝꯕꯅꯦ ꯑꯗꯨꯒ ꯑꯔꯥꯡꯕ ꯏꯌꯥꯝꯕꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯟꯗꯛꯁꯤ ꯃꯁꯤꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯡꯖꯨꯒꯤ ꯈꯪꯂꯥꯏꯗ ꯎꯔꯥ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗ ꯄꯨꯂꯞ ꯃꯄꯨꯡ ꯐꯥꯅ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯇꯧꯔꯦ ꯃꯄꯨꯡ ꯐꯥꯅ ꯑꯔꯤ ꯅꯧꯁꯤ ꯇꯦꯟꯇꯛꯅ ꯑꯔꯤ ꯅꯧ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯍꯟꯁꯤꯡꯒ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒ खितंग voice तो खितंग होंग हांग अरे नौ संजाना बाय तारे सिसे अदुना कोगे अंद्रोगिदे योंग पाइबा कोगे खुनगिदे मागे ओवा नोंगाइ से खुनगेदे कोगे तौदबे आदमेना कोई बुजारने बुजारी कोइना आराफम तारे को नौ सोला फमने माना नहाद लेहौरे अइना हंद लेहौरे अन आइसे तुम लगिनी अदे लोंग पाइद्रिबा लोंग पाइदमेना दम मथंग बाउदा दम लगिनी लई दो लई मतंग जा इनाउना करी मसिन पाइनो खंगद्रे अइना मा ला तारे खंगला ता ताबा अइना सिंजु येनबा ताइ सिंजु येनबा तारदि खतंग वाखिनी होय सिना सिंजु येनबा बोलक ले हुजिक कोइ यामबा सिंग लेरे यामबा कोइगे ngasiगे arangpham tinabagi awa nungai je haibitang haibiro ngasi yam nungaigre ali anong sinno koi so tok le to dine seba roi bne ba seba roi bne ai yam bai haibita haibiyo tasengna haragadi androgi oina androgi group asigi oina ngasigi limit asi akoigi andro heriba khul asigi au arang ba heriba taita
ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯁꯦꯕꯥ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯑꯍꯟꯁꯤꯡꯁꯤꯅ ngasi ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯅ ꯑꯗꯨꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯄꯨꯔꯛꯀꯗꯕ ꯏꯌꯥꯝꯕꯁꯤꯡꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ngasi ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯅꯨꯃꯤꯠꯅꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ngasi ꯇꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯗ ꯇꯣꯛꯈꯤꯕꯁꯤꯗ ꯃꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯕ ꯉꯝꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯊꯥꯖꯕꯗꯨ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯡ ꯐꯥꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯄꯅꯝ ꯅꯤꯡꯊꯧ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯠꯈꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯁꯨ ꯌꯦꯟꯕꯤꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤꯒꯤ ꯑꯅꯧꯕꯅꯦ ꯃꯁꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯃꯁꯤ ꯍꯣꯏ ꯏꯌꯥꯝꯕꯒꯤꯁꯨ ꯉꯁꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯉꯁꯤꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯄꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯈꯤꯞꯅ ꯅꯁꯥꯅ ꯅꯥꯎꯅꯤ ꯈꯜꯂꯒ ꯉꯥꯛꯊꯣꯛꯅꯕ ꯋꯥꯈꯜꯁꯤꯅꯁꯨ ꯑꯔꯥꯡꯕ ꯑꯍꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯩ ꯑꯗꯣ ꯑꯋꯥꯏ ꯉꯁꯤꯒꯤꯁꯤ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯜꯂꯤꯁꯦ ꯑꯄꯦꯟ ꯄꯦꯟꯗꯗꯣ ꯉꯁꯤꯒꯤꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯌꯥꯃꯤꯟꯅꯔꯁꯦꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩꯒꯤꯕꯨꯗꯤ ꯏꯕꯥꯏ ꯊꯣꯛꯑꯦ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯌꯥꯝꯕꯅꯦ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯗꯨꯁꯨ ꯑꯟꯗ꯭ꯔꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯃꯔꯣꯝꯗ ꯊꯤꯒꯠꯂꯨꯔꯗꯤ ꯁꯃꯥꯖꯇ ꯍꯥꯏꯕ ꯌꯥꯏ ꯑꯟꯗ꯭ꯔꯣꯗꯒꯨꯝꯅ ꯐꯖꯕꯗꯤ ꯂꯩꯔꯝꯃꯣꯏ ꯂꯝꯆꯠ ꯕꯦꯚꯥꯔꯗꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯔꯤ ꯄꯨꯔꯤꯗ ꯃꯨꯠꯄ ꯅꯥꯏꯗꯅꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯀꯥꯏꯗꯕꯤꯗ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯤ ꯈꯨꯟ ꯑꯁꯤꯒꯤ ꯑꯍꯟ ꯑꯣꯏꯅ ꯑꯔꯥꯡꯕ ꯑꯍꯟꯁꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯕꯁꯤꯗ ꯈꯨꯟ ꯑꯆꯧꯕ ꯑꯃꯒꯤ ꯑꯣꯏꯅ ꯁꯤꯜꯂꯛꯄꯅꯤꯅ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯆꯥꯃꯤꯟꯅꯕꯒꯤ ꯑꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯩꯗꯤ ꯑꯋꯥꯕ ꯐꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯏꯌꯥꯝꯕ ꯍꯣꯏ ꯄꯣꯊꯥꯕꯤꯗꯣꯏꯔꯥ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯏꯄꯥ ꯄꯨꯔꯦꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯣꯊꯥꯕꯒꯤ ꯃꯇꯝꯁꯤ ꯄꯤꯕꯤꯔꯦ ꯑꯔꯣꯏꯕ ꯁꯦꯕꯥ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯑꯔꯣꯏꯕ ꯁꯦꯕꯥꯁꯤ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯔꯥꯡꯕꯒꯤ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯩꯅꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯇꯦꯟꯇꯛꯅ ꯏꯅꯥꯎ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯕꯤꯀꯣ ꯑꯔꯥꯝꯕꯝꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯣ ꯑꯔꯥꯝꯕꯝꯗ ꯂꯩꯔꯝꯃꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩ ꯇꯥꯔꯦ ꯌꯥꯝꯅ ꯐꯖꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯡꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛꯇꯒꯤ ꯇꯁꯦꯡꯅ ꯔꯤꯇꯥꯌꯔ ꯇꯧꯕꯒꯨꯝꯕꯅꯦꯕ ꯁꯤꯟꯅꯅꯤ ꯉꯁꯤꯗꯤ ꯄꯣꯊꯥꯔꯅꯤ ꯈꯨꯜꯒꯤ ꯁꯦꯕꯥ ꯄꯣꯊꯥꯕ ꯄꯣꯊꯥꯔꯅꯤ ꯂꯥꯛꯀꯗꯧꯕ ꯆꯍꯤꯗ ꯑꯩꯈꯣꯏ ꯏꯈꯥ ꯊꯥꯕꯁꯤꯡ ꯑꯁꯤ ꯐꯝꯁꯤ ꯄꯥꯏꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯁꯅꯨ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯖꯠꯆꯔꯤ ꯁꯨꯃꯥꯏꯅ ꯑꯃ ꯂꯤꯒꯦꯁꯤ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇꯀꯣ ꯏꯅꯥꯎꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯒꯤꯁꯨ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯔꯥꯡꯐꯝ ꯆꯥꯃꯤꯟꯅꯕꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯇꯥꯟꯅꯗꯅ ꯊꯤꯟꯖꯔꯦ ꯋꯥꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ
ari nausinaraga saminabagi thauram asi mapung phana pangthokpa ngame haina khoi laujai masigina khoi yam nuaijai haina haijage ngasigi arangbagi ari nausinabagi thauramse kamai tawige haibita haibiyo haibiro mathang adum nate ani wade sum share tawro haibita nungaiba nuaitaba adigi kai kai do nungai go share tawiro adum mathang haibiro nungai go 이제 거기 아랑무기 아리 농신나기 더럼지 농아이바 농아이다바 그마이가 남 농아이고 하비다 하비로 이제 니죠 농아이고 거기 아랑무기 아리 농신나기 더럼지 그마이 따위바 농아이바 농아이다바 하비당 Sena khoi gi yama pujari gi saite gi lakyu ne yama khoi gi ngasi gi ari anong sinaba gi khoi gi arang gi awan ngai du habitang share da wiyo yam ngai gre ase yama arang ba sina yama pujari sin nei do bi kana khoi yama gi habitang comment masa am tang tham biyo abu gi yamba kulsi gi ai dar yamba gi arang sin nai de ngasi gi ari no sinaba gi program si ga mai ne pa ko madi san to yam asai dar asi yamna ai ya abu jari site gi lakku ga pin so yamna pian jare yamna phajai hi bisi hamse ge wa hamse khoi yama gi habitang share da wiyo awan ngai do yam ngai ari no sinaba ngasi arang ba androgi ari no sinaba tang da ko yam ngai ba ide 거기 로실라 거기 refreshment 제 싱주제 마하우 좀 하이비 다이비요 싱주기 마하우 지 싱주 마하우 어둠 토에 아이 저 뭐 나랑 남딱 레이 아도 와이우데 마하우 거기 도게 와이우지도 좀 야예 탁바 뭐왜 아들아 얌농아이 봐 오감네다 로이 거기 바 굴락바다 암따 항적이게 그런다 거기 ngasi arang magi ari anong sinabagi thoramji awan ngai habitang sinju mathena kamai tawba mahau kamai tawba habitang haibiyo ngamde morok sadra morok saya wayu de wayu thak tawra mathen sinju mathen kamai tawba habitang haibiyo mathenji yam hawe kasigi morok side sare hadana pawal leire wayu de wayu hawe wayu de thak thamnena wayu haubra wayu Kamu sinju maten je, sinju muruk sabra, haubra, tabra. Ya. Jabra. Wayu de. Wayu rất là đấy. Wayu hawe. Wayu ji kamai tawge. Wayu hawe. Cái ngasi ki music ki kai tawge ro khoi yamba. Sinju maten kamai tawge. Jai muruk sai. Muruk sai sinju oi ne. Isie sinju haubra. hawe. Cái đó lộn lý đồ. Muruk sai Wayu de thak trabao. Tao. Cái đó luôn lý do xin du học đâu. Cái cắn của xin du có mấy tàu kìa. Xin du. Cái cài đó vào lấy ta. Xin du có mấy tàu kìa, học đâu. Xin du học đâu. Cùng đi nào. Cái xin du chứ học đâu. Arang mugi, muruk sabra, habis nak kamen biro. Ibu, singju hau bro. Hau ya am hau dah. Wayu di thak tau bro. Wayu sutai singju cari am hau dah. Biele. Biele. Hau manggol wayu ko tum hau nam. Hoi, oi je ke. Singju muruk sabra. Muruk saya. Muruk saya hau hau ya. Giờ sinju mà cái máy tàu gai biết cái bên biro cái nó. Hau bro. Wayu de. Thak gì bao? Thak gì lo? Sinju hau bro. Một cái sáng cái này. Wayu de. Buat telah kau yum dah thak tera. Sinju hau bro. Cái này con thua chạy rồi nè. Miss am yaoเลยไม่ใช่จ้ะ
신주 하우라. mà hầu hết rồi. 이베마 신주 하우라. Tao nấu cho con không? mai ngạc tây vào gì là hấp sinh kia sinh du hậu ra quay ute hậu à miếng hết rồi Boris nâng gì đây No. nâng gì đây sinh du hậu ra nâng đây hậu ra nơi cho quỳ trấn này có đang bối đâu không cái gì đấy anh nhìn thấy ôi bây giờ mà đấy anh đâu có camera nào nè anh ta camera xây sao không chắc lẽ nâng đi sao không mà thằng giấy sao không nâng mình cái đâu thôi ba nâng gì đây sinh du hậu ra quay ute quay ute thắc thế thắc xin lỗi học này một lúc em chán nó mà lại một sao rồi học tập rồi Hầu tôi hầu em tháo vậy. quay ute quay ute yên chứ luôn Lên thôi. chế quay ute học rồi sinh du học rồi học ấy 이제 sinh du cái máy tàu kia mà thêm một sai ấy quay ute thắc tập à quay ute thắc tập bên này sai đi đâu chị lại sai bị căng gì em tự cảm ơn em tự biết rồi Sinh hầu em hoài yêu học tí cái hoài yêu tí thất rồi. thắc tập là cái học thế rồi Thất tập ấy học cái gì? 부러워라. 아, 너희 뭐 사이도 와이우 탁다 보이네. 아니 신규 잘 봐. Một sai sang không đấy? 와이우 탁다나. Hoài thất quá tí khui tí. 와이우 타데 신규 뭐 사다네. 신규 하우라 합더라 하이든 가면 비비로. 하이로. 하우에 뭐 사브라 사다브라. 신규 와이우네 사이도. 너희 강무대. 너는 사디로 간질리잖아. 신규 하우라. 하우에. cái nó sao tình huống gì xin chú học đâu với cái em xin chú mà thành cái đâu cái vậy à xin xin chú cái máy tàu cái về rồi học ra quay vô đây tôm ra một lúc xa rồi mới quay vô thác cái này là đúng quá là mà thằng học cái vậy em mấy cái mấy mà ta hay bị rồi ari luôn cái nó xin nó cái mà thằng này biết thằng nung ai tiền đâu hay biết thằng nung ai coi em ba đây nung ai biết là mây độ này em ba cái đó này tôi cầu bấm mi sinh ở đây cái đẹp phát sang gần bấm hay ok coi em mấy ari nấu xin nó gì nung ai biết mày ta đấy mày có em ba vậy có cái bài này tôi mới xin đi ăn mà gì đấy cái bài đấy thì hàng ăn nungai bener dong sih tahun deh em ba nungai sida khoi cái lấy ba em mà sinh chế đồ lại bảo anh cái này có mày khoi cái mà thằng xin anh ngạc này khoi na mà khăn hết rồi rồi em bằng cái gì awan nungai ta biết thằng share đầu không awan nungai thì em nungai đấy cái gì đi em nungai đấy cái gì 신비 mayamsigi yama jingi khoi ithaktu yama mayam leigo adugi khoi gi makha tarapda khoi na hujik thogu do rimne ado khoi na yare haibagi khoi information ama piram le ado khoi makha tara thabak thoromgi punama loina purani khoi thabak thorom loina purani lungbagi arangmang khoi na pairani bako aduna makata basin amama matamgi matungina khoi singachingda tude khoi leiraga khoi khungi sanagi matungina thobak taw kani je haijaraga tinjaraga noi mayam de kamen am biro ke no tumin le na kamen am biro sinju hau ra taw ra hau noi ide sinju hau ra wayu de hak de hau ra sinh du cái máy đâu bao Sinh du bữa hầu gì quay vô đi quay thác tệ hau thác tệ mà hau khăng rồi xin đã abi em lấy đấy thấy rồi cái máy đâu bao sinh du được tận cái nó chỉ sa gì bao sa gì lão đi lão thùng lấy có được dạ đấy có nơi cả một đứa sinh du mà thiệt nó tại mà hau em thấy rồi hau ấy một sạp rồi cái nó lấy thùng gì nào sinh du mà ai biết hay đâu ha hảo ấy ici bên mà sinh du cái máy tàu kia
ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯁꯥꯏꯌꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯋꯥꯌꯨꯗꯤ ꯌꯥꯝ ꯊꯨꯝꯃꯦ ꯍꯥꯎꯔꯦ ꯑꯗꯨꯁꯨ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯊꯧꯕ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯤꯀꯣ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯤꯡꯖꯨ ꯑꯝꯇ ꯆꯥꯗ꯭ꯔꯤꯀꯣ ꯃꯌꯥꯝꯁꯦ ꯁꯦꯕꯥꯔꯣꯏ ꯉꯥꯛꯇꯅꯦ ꯁꯤꯡꯖꯨ ꯌꯦꯟꯕ ꯉꯥꯛꯇꯅꯦ ꯃꯌꯥꯝꯁꯦ ꯇꯥꯕ ꯀꯥꯡꯕꯨꯅꯤꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯟꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒꯗꯧꯅꯤ ꯀꯣꯆꯦꯟ ꯍꯥꯏꯐꯦꯠꯇꯪ ꯃꯣꯔꯣꯛ ꯈꯔ ꯁꯥꯏꯌꯦ ꯋꯥꯌꯨꯗꯤ ꯋꯥꯌꯨꯗꯤ ꯊꯛꯇꯦ ꯋꯥꯌꯨ ꯊꯛꯇꯦ ꯑꯗꯨ ꯌꯨꯝꯗ ꯊꯛꯎꯗꯣꯏꯔꯣ ꯋꯥꯌꯨ ꯌꯦꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯗꯤ ꯏꯌꯥꯝꯕ ꯍꯥꯏꯅ ꯃꯤꯡ ꯀꯧꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈꯝꯕ ꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯗꯣꯏꯅꯦ ꯃꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜꯖꯥꯁꯤꯡꯁꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯗꯧꯔꯦ ꯏꯌꯥꯝꯕ ꯍꯥꯏꯐꯦꯠꯇꯪ ꯀꯃꯦꯟ ꯃꯆꯥ ꯑꯝꯇ ꯉꯁꯤꯒꯤ ꯑꯁ ꯑꯩ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯦ ꯑꯔꯥꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯈꯨꯟꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯍꯥꯏꯐꯦꯠꯇꯪ ꯏꯌꯥꯝꯕꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯉꯟꯅ ꯆꯠꯅꯔꯕ ꯏꯄꯥ ꯏꯄꯨ ꯑꯣꯏꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯏꯕ ꯑꯟꯗ꯭ꯔꯣꯒꯤ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯅ ꯆꯠꯂꯝꯕ ꯂꯤꯛꯂꯝꯁꯦ ꯀꯥꯏꯗꯅ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯕꯤꯗꯣ ꯆꯠꯆꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯔꯥꯡꯕ ꯆꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯌꯧꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯐꯦꯠ ꯍꯥꯏꯔꯣ ꯁꯤꯡꯖꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯕ ꯃꯥꯜꯂꯦ ꯁꯥꯗꯦ ꯋꯥꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯕ꯭ꯔꯥ ꯊꯛꯇꯦ ꯀꯩꯗꯧꯕꯒꯦ ꯁꯤ ꯃꯕꯨꯡ ꯃꯆꯟꯅꯦ ꯇꯨ ꯁꯤꯅ ꯃꯕꯨꯡ ꯁꯤꯅ ꯃꯆꯟ ꯃꯕꯨꯡꯁꯤꯅ ꯏꯃꯥꯟꯅꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯔꯣ ꯑꯔꯥꯡꯕꯒꯤꯁꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯍꯤ ꯁꯤꯗ ꯍꯧꯖꯤꯛ ꯐꯝꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯕ ꯃꯌꯥꯝ ꯑꯗꯒꯤ ꯆꯥꯍꯧꯗꯕ ꯁꯤꯡꯖꯨ ꯆꯥꯍꯧꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯅꯤꯉꯣꯜꯖꯥꯁꯤꯡ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯔꯅꯤ ꯉꯁꯥꯏ ꯆꯥꯍꯧꯗꯕ ꯃꯌꯥꯝꯗꯣ ꯁꯤꯡꯖꯨ ꯍꯥꯏꯇꯥꯔꯦ ꯇꯣꯂꯥꯏ ꯄꯥꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯜꯂꯣꯏꯒꯤ ꯃꯊꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯅ ꯑꯩꯈꯣꯏ ꯆꯥꯕꯗ ꯌꯥꯎꯕꯤꯒꯅꯤ ꯁꯤꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯆꯥꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨꯒꯤ ꯌꯦꯟꯕ ꯍꯧꯔꯛꯂꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅ ꯌꯦꯟꯕꯤꯔꯦ ꯂꯥ ꯊꯥꯕ ꯍꯧꯔꯦ ꯂꯥ ꯊꯥꯔꯦ ꯅꯪꯅ ꯁꯛ ꯐꯖꯕ ꯃꯥꯏ ꯈꯔ ꯄꯥꯛꯄ ꯁꯛ ꯈꯔ ꯐꯖꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯈꯔ ꯊꯨꯅ ꯁꯪ ꯑꯁꯣꯝꯗ ꯍꯥꯏꯖꯟꯕꯤꯔꯣ ꯁꯤꯡꯖꯨ ꯌꯦꯟꯕ ꯂꯥꯛꯑꯦ ꯍꯜꯂꯣ ꯏꯁꯤꯡ ꯌꯧꯔꯦ ꯋꯥꯌꯨ ꯌꯧꯔꯛꯇ꯭ꯔꯤ ꯑꯁꯤꯅ ꯂꯥꯒꯤ ꯁꯦꯝꯕ ꯁ꯭ꯄꯨꯟꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯜꯂꯤꯁꯦ ꯍꯧꯔꯒ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯣꯜꯂꯣꯏꯁꯤꯡ ꯌꯨꯗꯨ ꯈꯔ ꯊꯨꯅ ꯌꯦꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯣꯜꯂꯣꯏꯁꯤꯡ ꯌꯨꯗꯨ ꯈꯔ ꯊꯨꯅ ꯌꯦꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯤꯗ ꯂꯣꯏꯔꯦ ꯋꯥꯌꯨ ꯌꯧꯁꯤꯜꯂꯦ ꯒ꯭ꯂꯥꯁ ꯍꯥꯟꯅ ꯍꯧꯔꯦ ꯌꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯌꯨꯗꯨ ꯈꯔ ꯐꯖꯅ ꯌꯦꯟꯕꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯅ ꯌꯨ ꯌꯦꯟꯒꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯂꯥꯛꯏ ꯌꯨ ꯌꯦꯟꯕꯗꯨ ꯈꯔ ꯃꯁꯤꯡ ꯌꯥꯝꯍꯟꯕꯤ ꯁꯤꯅ ꯑꯩꯒꯤ sini wayu nih. Ya,
ꯁꯤꯡꯖꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯁꯤꯡꯒꯤ ꯀꯩ ꯇꯥꯔꯦ ꯋꯥꯌꯨ. ꯑꯩꯈꯣꯏ ꯋꯥꯌꯨꯁꯦ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯤꯅ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯊꯦꯡꯛ ꯌꯨ ꯊꯛꯆꯜꯂꯣ ꯁꯤ ꯋꯥꯌꯨ ꯑꯊꯨꯝꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯥ ꯂꯥꯛꯀꯦ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯂꯥꯜꯂꯤꯔꯣ ꯂꯧꯖꯔꯒꯦꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯇꯤꯝꯅ ꯑꯩꯉꯣꯟꯗ ꯀꯣꯛꯂꯣ ꯑꯃ ꯂꯥꯟꯕꯤꯔꯦ ꯂꯥꯜꯂꯝꯅꯤꯅ ꯃꯤꯔꯥꯏꯕ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ fazendo house. Vamos dar. Aduh, iya masing. Singju gimana hau kita main tahu gitu, habis dah habis oke no. Spesial yang yaur, mereka ayo saya paham nau ni soy ni. Yamba sebenarnya lebih bro. Yamba isang lo ya bro. Aura. Sina khoi gi yamba khoi gi yugi seba roi da lai ba yamba ne. Khoi yamba sing yum mai kai pang bi dau re. Yum mai kai. Ai gi dau noren adu mafam side yamba. Kaino yamba. Kaino wayuse yamba da present tau jara ke se. Thank you. Welcome to Andro. Haidok biro go de. Haidok ke bye. Kamen do. Yamba ngasi gi arang ba gi kenu si awa nungai to haibitang kamen do. Ngasi gi se awa nungai heb se hoi. Maside Andro khun gi oina yamna phajaba culture bu ngak na hona bada ngasi gi thodang si. Asi Andro gi pujari singna amusung arang ba hairiba ani sina nga aga thammi bane na chatnabi hoi. Lam da leiriba mayam am lei adubo Andro gi chanabi bu inna ba hona bada mayam se awa na natraga nungai ba awa ba su yawe nungai ba su yawe adubo ngasi hairiba arang ba pujari arang ba gi chamina ba numit asida sengna harabada ngasi se akhoi arang ba gi chamina numit asida kari haib tare arang ba su kaite sengna haibda arang ba su phajana tawe culture bu ngak chagi haina phajana nga aga thogon mayam ma phajana pangthok ninare ngasi si Thamoi di pele ko. Pele tasengna haibda Ai gi marup ngak tane go adu ngasi de yam ngak tane moi ji. Tasing na haibda khoi gi culture gi matung ina. Yama video namiro. Mane yam ba. Bai ngasi asi ai gi taw ne ai gi taw jeli du ne adu bo ngasi de ai na mangonda yam hai kau gani mana so ai ngonda yam hai kau gani. Yamba ngasi gi awa nungai je haibitang share tau biyo. Ngasi awa nungai je khoi khun gi oina chami na bane nimi humni chami na bane adu ngasi na aroi ba nimi ne adu nimi humni pangthok pasida sa ba de ngasi ga kang sa bane adu ngasi sai nongmai gi program singer jo tau kaure adu ga sa ba so adu gi mati haure Singju ji adu gi mati haure adu khoi gi Andro gi khulji gi seba hai dare. Seba oina khoi leire adu de gi khunji gi chan ise singcho loi yaure ngasi de adu imai ben yum thang na ba kai thang na ba Andro pum gi loi lak pa yai adu bo ayam ba de lak re adu ba khai nak na ba kolik Andro saw ne na pum ba lak pa yai adu bo sa ba loi yai adu bo Andro hok tanate ato ba loi lak pa yai ato ba so loi sa ba yai adu bo hai de lam lap pa khot pa de gi sa ba lak ta ba su yawe ayam ba loi lak pa khuding singju program loi na mak sile adu singju program je adu gi meeting haukre sigi timing je sahi ahum gi matung ne koi Andro da sili je toi sahi kuding gi sin mane de 3 years gi matung ne sin mane aduna adu gi meeting ngai mathang nam theng mayam hujik khoi losin leba ko chaba degi chadaba khar yauri khoi gi sebari sing ya khoi yam sing aduga ngasi gi oina de video ji matang sida losin jarage nasana na oiba khoi na soi gi lan ki ba wahai wata adigi khulsi gi oiba ini asoi ba ran ma kaya ma yaur ga so semdok gi tanja pibiyo ngasi gi oina de matang sida video ji losin jarage mayam next video dong thengnar se mayam bye bye